ꯕꯤꯍꯥꯔꯒꯤꯗꯤ ꯉꯁꯤꯗꯒꯤ ꯀꯣꯗ ꯑꯣꯐ ꯀꯟꯗꯛ ꯆꯠꯅꯕ ꯍꯧꯈ꯭ꯔꯦ꯫ ꯃꯅꯤꯄꯨꯔꯒꯤꯗꯤ ꯁꯦꯞꯇꯦꯝꯕꯔ 18ꯒꯤ ꯃꯇꯨꯡꯗ ꯈꯪꯂꯕ ꯌꯥꯏ꯫ ꯃꯤꯈꯜ ꯍꯩꯗꯣꯛꯄꯒꯤ ꯃꯇꯝ ꯅꯕꯦꯝꯕꯔ 10ꯗ ꯄꯨꯟꯅ ꯑꯣꯏꯔꯒꯅꯤ꯫ ꯃꯥꯂꯦꯝ ꯄꯨꯝꯕꯗ ꯂꯥꯟꯊꯦꯡꯅꯔꯤꯕ ꯀꯣꯚꯤꯗ-19 ꯂꯥꯏꯆꯠ ꯃꯅꯨꯡꯗ ꯄꯥꯡꯊꯣꯛꯀꯗꯧꯔꯤꯕ ꯕꯤꯍꯥꯔꯒꯤ ꯖꯦꯅꯔꯦꯜ ꯏꯂꯦꯛꯁꯟꯒꯤ ꯃꯇꯝ ꯉꯁꯤ ꯂꯥꯎꯊꯣꯛꯈꯤꯕꯒ ꯂꯣꯏꯅꯅ ꯉꯁꯤꯗꯒꯤ ꯀꯣꯗ ꯑꯣꯐ ꯀꯟꯗꯛ ꯆꯠꯅꯕ ꯍꯧꯔꯒꯅꯤ ꯍꯥꯏꯅ ꯏꯂꯦꯛꯁꯟ ꯀꯃꯤꯁꯅꯔ ꯑꯣꯐ ꯏꯟꯗꯤꯌꯥꯒꯤ ꯆꯤꯐ ꯏꯂꯦꯛꯁꯟ ꯀꯃꯤꯁꯅꯔ ꯁꯨꯅꯤꯜ ꯑꯔꯣꯔꯥꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ꯫ ꯃꯅꯤꯄꯨꯔ ꯌꯥꯎꯅ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯇꯣꯉꯥꯟ-ꯇꯣꯉꯥꯟꯕ ꯑꯦꯁꯦꯝꯕ꯭ꯂꯤ ꯁꯤꯠ 64ꯒꯤ ꯕꯥꯏ ꯏꯂꯦꯛꯁꯟ ꯂꯥꯛꯂꯤꯕ ꯁꯦꯞꯇꯦꯝꯕꯔ 18ꯒꯤ ꯃꯇꯨꯡꯗ ꯄꯥꯡꯊꯣꯛꯀꯅꯤ ꯍꯥꯏꯅꯁꯨ ꯏꯁꯤꯑꯥꯏꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ꯫ ꯃꯍꯥꯛꯅ ꯍꯥꯏ ꯂꯥꯏꯆꯠ ꯃꯅꯨꯡ ꯑꯁꯤꯗ ꯄꯥꯡꯊꯣꯛꯀꯗꯧꯔꯤꯕ ꯃꯤꯈꯜ ꯑꯁꯤꯒꯤ ꯌꯦꯡꯗꯨꯅ ꯂꯧꯈꯠꯐꯝ ꯊꯣꯛꯄ ꯆꯦꯛꯁꯤꯟ ꯊꯧꯔꯥꯡ ꯄꯨꯝꯅꯃꯛ ꯂꯧꯈꯠꯀꯅꯤ꯫ ꯃꯤꯈꯜ ꯑꯁꯤ ꯑꯦꯁꯦꯝꯕ꯭ꯂꯤ ꯀꯟꯁꯇꯤꯇꯨꯌꯦꯟꯁꯤ ꯌꯥꯝꯕ ꯃꯔꯝꯅ ꯐꯦꯖ 3 ꯊꯣꯛꯅ ꯑꯣꯛꯇꯣꯕꯔ 29, ꯅꯕꯦꯝꯕꯔ 3 ꯑꯃꯗꯤ 8ꯇ ꯄꯥꯡꯊꯣꯛꯀꯅꯤ꯫ ꯃꯤꯈꯜ ꯑꯁꯤ ꯃꯥꯂꯦꯝꯒꯤ ꯑꯣꯏꯅ ꯄꯨꯋꯥꯔꯤꯗ ꯋꯥꯔꯤ ꯑꯣꯏꯅ ꯂꯩꯍꯧꯔꯒꯅꯤ꯫ ꯄꯨꯟꯅ ꯑꯦꯁꯦꯝꯕ꯭ꯂꯤ ꯀꯟꯁꯇꯤꯇꯨꯌꯦꯟꯁꯤ 293ꯗ ꯃꯤꯈꯜ ꯑꯁꯤ ꯄꯥꯡꯊꯣꯛꯀꯅꯤ ꯑꯃꯗꯤ ꯏꯁꯇꯦꯠ ꯈꯔꯒꯤ ꯃꯔꯛꯀꯤ ꯃꯤꯈꯜꯁꯨ ꯄꯥꯡꯊꯣꯛꯅꯕ ꯁꯦꯝ ꯁꯥꯔꯦ ꯍꯥꯏꯔꯤ꯫ ꯃꯍꯥꯛꯅ ꯃꯈꯥ ꯇꯥꯅ ꯍꯥꯏ ꯕꯤꯍꯥꯔꯒꯤ ꯑꯍꯥꯟꯕ ꯐꯦꯖꯒꯤ ꯃꯤꯈꯜꯗ ꯀꯦꯟꯗ꯭ꯔ 72, ꯑꯅꯤꯁꯨꯕ ꯐꯦꯖꯇ ꯀꯦꯟꯗ꯭ꯔ 33 ꯑꯃꯗꯤ ꯑꯍꯨꯝꯁꯨꯕ ꯐꯦꯖꯇ ꯀꯦꯟꯗ꯭ꯔ 79ꯗ ꯄꯥꯡꯊꯣꯛꯀꯅꯤ ꯍꯥꯏꯔꯤ꯫ ꯑꯃꯔꯣꯝꯗ ꯃꯅꯤꯄꯨꯔꯒꯤ ꯑꯣꯏꯅ ꯍꯥꯡꯗꯨꯅ ꯂꯩꯔꯤꯕ ꯀꯦꯟꯗ꯭ꯔꯁꯤꯡꯒꯤ ꯃꯔꯛꯀꯤ ꯃꯤꯈꯜ ꯑꯁꯤ ꯕꯤꯍꯥꯔꯒꯤ ꯖꯦꯅꯔꯦꯜ ꯑꯦꯁꯦꯝꯕ꯭ꯂꯤ ꯏꯂꯦꯛꯁꯟꯒꯤ ꯃꯤꯈꯜꯒ ꯏꯔꯣꯏꯅꯅ ꯄꯥꯡꯊꯣꯛꯀꯅꯤ ꯍꯥꯏꯔꯕꯁꯨ ꯏꯁꯇꯦꯠ ꯈꯔꯗꯒꯤ ꯃꯤꯈꯜ ꯑꯁꯤꯒ ꯃꯔꯤ ꯂꯩꯅꯅ ꯋꯥꯍꯪ ꯀꯌꯥ ꯊꯣꯛꯂꯛꯄꯗꯒꯤ ꯂꯥꯛꯂꯤꯕ ꯆꯩꯆꯠ 28ꯒꯤ ꯃꯇꯨꯡꯗ ꯍꯥꯡꯗꯨꯅ ꯂꯩꯔꯤꯕ ꯑꯦꯁꯦꯝꯕ꯭ꯂꯤ ꯁꯤꯠꯁꯤꯡ ꯑꯁꯤꯒꯤ ꯃꯤꯈꯜ ꯃꯇꯝ ꯂꯥꯎꯊꯣꯛꯀꯅꯤ ꯍꯥꯏꯅ ꯏꯁꯤꯑꯥꯏꯅ ꯉꯁꯤꯒꯤ ꯄ꯭ꯔꯦꯁ ꯃꯤꯠꯇ ꯐꯣꯡꯗꯣꯛꯈ꯭ꯔꯦ ꯍꯥꯏꯅꯁꯨ ꯄꯥꯎꯆꯦ ꯑꯁꯤꯒꯤ ꯈꯨꯠꯊꯥꯡꯗ ꯃꯈꯥ ꯇꯥꯅ ꯐꯣꯡꯗꯣꯔꯛꯂꯤ꯫ ꯃꯅꯤꯄꯨꯔꯒꯤ ꯑꯣꯏꯕ ꯀꯣꯚꯤꯗ-19 ꯑꯞꯗꯦꯠ ꯃꯌꯥꯝꯗ ꯁꯤꯌꯔ ꯇꯧꯖꯒꯦ꯫ ꯑꯍꯥꯟꯕꯗ ꯉꯁꯤꯁꯨ ꯃꯤꯑꯣꯏ 252 ꯅꯧꯅ ꯄꯣꯖꯤꯇꯤꯚ ꯑꯣꯏꯔꯦ꯫ ꯃꯤꯑꯣꯏ ꯑꯃ ꯂꯩꯈꯤꯗ꯭ꯔꯦ꯫ 293ꯅ ꯅꯧꯅ ꯗꯤꯁꯆꯥꯔꯖ ꯇꯧꯈ꯭ꯔꯦ꯫ ꯆꯠꯂꯤꯕ ꯄꯨꯡ 24 ꯑꯁꯤꯗ ꯃꯅꯤꯄꯨꯔꯗ ꯃꯤꯑꯣꯏ 252 ꯅꯧꯅ ꯀꯣꯚꯤꯗ-19 ꯄꯣꯖꯤꯇꯤꯚ ꯑꯣꯏꯔꯦ꯫ ꯃꯤꯑꯣꯏ ꯑꯃꯅ ꯂꯩꯈꯤꯗ꯭ꯔꯦ꯫ ꯃꯤꯑꯣꯏ 253ꯅ ꯂꯥꯏꯆꯠ ꯑꯁꯤꯗꯒꯤ ꯐꯗꯨꯅ ꯗꯤꯁꯆꯥꯔꯖ ꯇꯧꯈ꯭ꯔꯦ ꯍꯥꯏꯔꯤ꯫ ꯍꯦꯜꯊ ꯗꯤꯄꯥꯔꯠꯃꯦꯟꯠꯀꯤ ꯑꯦꯗꯤꯁꯅꯦꯜ ꯗꯥꯏꯔꯦꯛꯇꯔꯁꯨ ꯑꯣꯏꯔꯤꯕ ꯗꯤꯄꯥꯔꯠꯃꯦꯟꯠ ꯑꯁꯤꯒꯤ ꯋꯥꯉꯥꯡꯂꯣꯏ ꯗꯥꯛꯇꯔ ꯈꯣꯏꯔꯝ ꯁꯁꯤꯀꯨꯃꯥꯔ ꯃꯉꯥꯡꯅ ꯊꯥꯗꯣꯔꯛꯄ ꯆꯦꯔꯣꯜ ꯑꯃꯅ ꯍꯥꯏ ꯉꯁꯤ ꯅꯧꯅ ꯄꯣꯖꯤꯇꯤꯚ ꯑꯣꯏꯔꯤꯕ ꯃꯤꯑꯣꯏ 253 ꯑꯁꯤꯒꯤ ꯃꯅꯨꯡꯗ 59 ꯑꯃꯗꯤ ꯁꯦꯟꯇ꯭ꯔꯦꯜ ꯑꯥꯔꯝ ꯄꯨꯂꯤꯁ ꯐꯣꯔꯁꯇꯒꯤꯅꯤ꯫ ꯑꯄꯨꯟꯕ ꯄꯣꯖꯤꯇꯤꯚ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯃꯤꯑꯣꯏ 133 ꯑꯃꯗꯤ ꯇ꯭ꯔꯥꯏꯕꯦꯜ ꯍꯤꯁꯇꯣꯔꯤ ꯂꯩꯇꯕ ꯃꯤꯑꯣꯏ ꯉꯥꯛꯇꯅꯤ ꯍꯥꯏꯔꯤ꯫ ꯅꯧꯅ ꯄꯣꯖꯤꯇꯤꯚ ꯑꯣꯏꯔꯛꯂꯕꯁꯤꯡ ꯑꯁꯤ ꯊꯥꯔꯒ ꯏꯁꯇꯦꯠ ꯑꯁꯤꯗ ꯀꯣꯚꯤꯗ-19 ꯑꯄꯨꯟꯕ ꯀꯟꯐꯥꯔꯝ ꯀꯦꯁ 8,932 ꯁꯨꯈ꯭ꯔꯦ꯫ ꯍꯧꯖꯤꯛ ꯐꯥꯎꯕꯗ ꯂꯥꯏꯆꯠ ꯑꯁꯤꯗꯒꯤ ꯐꯈꯤꯕ ꯃꯤꯒꯤ ꯃꯁꯤꯡ 8,702 ꯁꯨꯈ꯭ꯔꯦ꯫ ꯍꯧꯖꯤꯛ ꯑꯦꯛꯇꯤꯚ ꯀꯦꯁꯇ 2,113 ꯂꯩꯔꯤ꯫ ꯂꯥꯏꯆꯠ ꯑꯁꯤꯅ ꯂꯩꯈꯤꯗꯕ ꯃꯤꯒꯤ ꯃꯁꯤꯡꯅ 63 ꯂꯩꯔꯤ꯫ ꯍꯧꯖꯤꯛ ꯐꯥꯎꯕ ꯂꯥꯏꯆꯠ ꯑꯁꯤꯗꯒꯤ ꯐꯈꯤꯕꯒꯤ ꯆꯥꯡ ꯆꯥꯗ 63.63 ꯑꯣꯏꯔꯦ꯫ ꯉꯁꯤꯒꯤ ꯑꯣꯏꯅ ꯏꯝꯐꯥꯜ ꯋꯦꯁ ꯈꯛꯇꯗ ꯃꯤꯑꯣꯏ 128 ꯀꯣꯚꯤꯗ-19 ꯄꯣꯖꯤꯇꯤꯚ ꯑꯣꯏꯔꯦ꯫ ꯏꯝꯐꯥꯜ ꯏꯁꯇ 13, ꯆꯨꯔꯆꯥꯟꯄꯨꯔꯗ 11, ꯕꯤꯁꯅꯨꯄꯨꯔꯗ 5, ꯊꯧꯕꯥꯜꯗ 12, ꯀꯛꯆꯤꯡꯗ 12, ꯀꯥꯡꯄꯣꯛꯄꯤꯗ 1, ꯇꯦꯡꯅꯧꯄꯜꯗ 3, ꯇꯃꯦꯡꯂꯣꯡꯗ 8 ꯑꯃꯗꯤ ꯎꯈ꯭ꯔꯨꯜꯗ 2ꯅꯤ ꯍꯥꯏꯅꯁꯨ ꯄꯥꯎꯆꯦꯒꯤ ꯈꯨꯠꯊꯥꯡꯗ ꯃꯈꯥ ꯇꯥꯅ ꯐꯣꯡꯗꯣꯔꯛꯂꯤ꯫ ꯃꯅꯤꯄꯨꯔꯗ ꯍꯧꯖꯤꯛ ꯔꯥꯖꯅꯤꯇꯤꯒꯤ ꯑꯣꯏꯕ ꯆꯔꯥꯡꯅꯕ ꯊꯣꯛꯂꯤꯉꯩꯒꯤ ꯃꯔꯛ ꯑꯁꯤꯗ ꯃꯤꯅꯤꯁꯇꯔ ꯔꯤꯁꯐꯜ ꯇꯧꯔ ꯂꯣꯏꯔꯕ ꯃꯇꯨꯡꯗ ꯃꯌꯥꯝ ꯑꯩ ꯃꯤꯅꯤꯁꯇꯔ ꯂꯧꯊꯣꯛꯄꯗ ꯁꯥꯎꯅꯤꯡꯗꯦ, ꯑꯗꯨꯕꯨ ꯇꯥꯟꯅꯔꯝꯗꯅ ꯈꯨꯗꯛꯇ ꯁꯣꯔ ꯊꯥꯗꯠꯄꯒꯨꯝ ꯊꯥꯗꯠꯈꯤꯕꯁꯤ ꯅꯨꯡꯉꯥꯏꯇꯦ꯫ ꯀꯔꯝꯁ꯭ꯌꯥꯝ ꯑꯔꯤꯕꯁꯤꯡ ꯀꯥꯎꯊꯣꯛꯂꯒ ꯑꯅꯧꯕꯅ ꯍꯦꯟꯅ ꯃꯔꯨ ꯑꯣꯏ ꯈꯟꯕ ꯔꯥꯖꯅꯤꯇꯤꯁꯤ ꯇꯨꯡ ꯀꯣꯏꯒꯗꯕ ꯃꯥꯟꯗꯦ꯫ ꯂꯩꯉꯥꯛ ꯑꯁꯤꯒꯤ ꯃꯤꯅꯤꯁꯇꯔ ꯈꯔ ꯁꯤꯟꯗꯣꯛ ꯁꯤꯟꯖꯤꯟ ꯇꯧꯕ ꯑꯃꯗꯤ ꯃꯤꯅꯤꯁꯇꯔ ꯂꯧꯊꯣꯛꯄꯗ ꯑꯩ ꯌꯥꯎꯔꯛꯈꯤꯕ ꯑꯗꯨꯗ ꯀꯔꯤꯁꯨ ꯅꯨꯡꯉꯥꯏꯇꯕ ꯇꯧꯗꯦ꯫ ꯃꯤꯅꯤꯁꯇꯔ ꯑꯣꯏꯗ꯭ꯔꯕꯁꯨ ꯃꯤꯌꯥꯝꯒꯤ ꯊꯧꯒꯜ ꯇꯧꯕ ꯌꯥꯏ, ꯑꯗꯨꯕꯨ ꯑꯩꯒꯤ ꯃꯤꯅꯤꯁꯇꯔ ꯐꯝ ꯂꯧꯊꯣꯛꯀꯅꯤ, ꯂꯧꯊꯣꯛꯂꯣꯏ ꯍꯥꯏꯅ ꯃꯃꯥꯡꯗ ꯀꯔꯤꯁꯨ ꯇꯥꯟꯅꯔꯝꯕ ꯇꯧꯗꯅ ꯈꯨꯗꯛꯇ ꯁꯣꯔ ꯊꯥꯗꯠꯄꯒꯨꯝ ꯊꯥꯗꯠꯈꯤꯕꯁꯤ ꯅꯨꯡꯉꯥꯏꯇꯕ ꯄꯣꯛꯏ꯫ ꯋꯥꯐꯝ ꯑꯁꯤ ꯉꯁꯤ ꯂꯥꯡꯊꯕꯥꯜ ꯑꯦꯁꯤꯒꯤ ꯑꯦꯝ.ꯑꯦꯜ.ꯑꯦ ꯍꯥꯟꯅꯒꯤ ꯀꯞ ꯑꯦꯟ.ꯄꯤ.ꯗꯤꯒꯤ ꯃꯤꯅꯤꯁꯇꯔ ꯑꯣꯏꯔꯝꯕ ꯀꯔꯝꯁ꯭ꯌꯥꯝꯅ ꯐꯣꯡꯗꯣꯛꯈꯤꯕꯅꯤ꯫ ꯃꯍꯥꯛꯀꯤ ꯌꯨꯝꯗ ꯄꯥꯡꯊꯣꯛꯄ ꯄꯥꯎꯒꯤ ꯃꯤꯐꯝ ꯑꯃꯗ ꯀꯔꯝꯁ꯭ꯌꯥꯝꯅ ꯍꯥꯏꯈꯤ ꯑꯩꯉꯣꯟꯗꯒꯤ ꯃꯤꯅꯤꯁꯇꯔ ꯂꯧꯊꯣꯛꯈꯤꯕꯒꯤ ꯃꯇꯥꯡ ꯑꯁꯤ ꯁꯦꯟꯇꯔꯒꯤ ꯄꯥꯎꯇꯥꯛ ꯉꯥꯏꯈꯤꯒꯅꯤ, ꯑꯗꯨꯒ ꯑꯩꯒꯤ ꯀꯦꯟꯗ꯭ꯔꯒꯤ ꯃꯤꯌꯥꯝ ꯑꯃꯗꯤ ꯑꯩꯒꯤ ꯁꯦꯟꯇ꯭ꯔꯦꯜ ꯀꯃꯤꯇꯤꯁꯤꯡ ꯇꯥꯟꯅꯈꯤꯒꯅꯤ꯫ ꯀꯣꯂꯤꯖꯟ ꯂꯩꯉꯥꯛ ꯑꯃ ꯂꯩꯔꯕꯗꯤ ꯂꯩꯉꯥꯛ ꯑꯗꯨꯅ ꯊꯕꯛ ꯑꯃ ꯇꯧꯔꯝꯗꯥꯏꯗ ꯀꯣꯂꯤꯖꯟꯗ ꯄꯥꯎ ꯑꯃꯗꯤ ꯈꯪꯍꯟꯐꯝ ꯊꯣꯛꯄꯅꯤ꯫ ꯑꯩꯅ ꯃꯤꯅꯤꯁꯇꯔ ꯑꯣꯏꯈꯤꯕ ꯍꯥꯏꯕꯁꯤ ꯁ꯭ꯋꯥꯏꯗꯒꯤ ꯍꯦꯛꯇ ꯑꯣꯏꯈꯤꯕ ꯅꯠꯇꯦ, ꯁꯦꯟꯇꯔꯒꯤ ꯄꯥꯎꯇꯥꯛ ꯃꯇꯨꯡ ꯏꯟꯅ ꯑꯣꯏꯈꯤꯕꯅꯤ꯫ ꯀꯔꯤꯒꯨꯝꯕ ꯑꯩꯍꯥꯛꯄꯨ ꯃꯤꯅꯤꯁꯇꯔ ꯐꯝꯗꯒꯤ ꯂꯧꯊꯣꯛꯄ ꯇꯥꯔꯒꯁꯨ ꯕꯤ.ꯖꯦ.ꯄꯤꯒꯤ ꯂꯨꯆꯤꯡꯕꯁꯤꯡ ꯑꯃꯗꯤ ꯑꯦꯜ.ꯖꯦ.ꯄꯤꯒꯤ ꯂꯨꯆꯤꯡꯕꯁꯤꯡꯒ ꯋꯥ ꯇꯥꯟꯅꯐꯝ ꯊꯣꯛꯏ꯫ ꯑꯄꯤꯛꯄ ꯄꯥꯔꯇꯤ ꯑꯣꯏꯖꯔꯒꯁꯨ ꯄꯣꯂꯤꯇꯤꯀꯦꯜ ꯏꯊꯤꯛꯁ ꯉꯥꯛꯅ ꯆꯠꯀꯗꯕꯅꯤ, ꯑꯗꯨꯕꯨ ꯊꯧꯑꯣꯡ ꯑꯁꯤꯗꯤ ꯃꯁꯤꯒꯤ ꯃꯃꯤ ꯇꯥꯗꯕꯒꯨꯝ ꯎꯏ꯫ ꯑꯗꯨꯅ ꯔꯥꯖꯅꯤꯇꯤꯒꯤ ꯈꯣꯡꯆꯠ ꯍꯥꯏꯕꯁꯤ ꯏꯁꯤꯡꯒꯤ ꯏꯆꯦꯜꯒꯨꯝꯕꯅꯤ꯫ ꯑꯩꯅ ꯍꯩꯔꯦ, ꯁꯤꯡꯂꯦ, ꯁꯛꯇꯤ ꯂꯩꯔꯦ ꯍꯥꯏꯕꯅ ꯌꯥꯔꯣꯏ꯫ ꯔꯥꯖꯅꯤꯇꯤꯒꯤ ꯈꯣꯡꯆꯠ ꯀꯥꯏꯕ꯭ꯔꯥ ꯀꯥꯏꯗꯕ꯭ꯔꯥ ꯍꯥꯏꯕꯗꯨꯗꯤ ꯃꯅꯤꯄꯨꯔꯒꯤ ꯃꯤꯌꯥꯝ ꯅꯩꯅꯖꯁꯅꯨ꯫
Karam Siamna haiki lenga asi hek horakpadagi hauna Manipurda mara setpa lenga ama lainanaba kanna honaduna lakhibani. Masida natana Thaudo wathok kya lakpada lenga asigi CM oiriba N Biren nga tathok tasin tawduna lakhibani. Asukana honaduna lenga asibu wana mangda pukhalaglaga ariba lairiba sing kauthoklaga anauba changlakliba singda maru oina lawbasidi nungaite. Rajniti tawriba ekhoi state asigi lanni. Masiga loinana taibang miyoiba ama oina tawbimal khangba haibasi mathau tabra khali. Aingon minister pham laukthokre haiduna ai karisu nungaitaba tawde. Minister oidrabasu miyamgi thawal tawba yai adubo minister lauthoklamdaida aingonda pau amata piramdaba minister phamdagi lauthokibasi pende. Minister oidrabasu miyamgi thawal adumak tawkigane. Thoidokna maduda nungaitaba pendaba laiti haiki. Karam Siamna makha tana haiki sai ahumga makhairom pharaklaba leba asida aina kaf NPD pairingai matamda miyamgi damak thabak kya tawrami haibasi aina haidrabasu miyamna hena khanglaba wafamne. Lengak liba minister na pharaba lenga adu afaba lenga kaugadabane. Minister fatrabadi lenga adu afaba oire. Madugi pandamda aina minister oiringai miyamgi thawal maton lomna tawrambane. Loinana miyamgi damak amakpa laitana thabak tawduna lakhi haina supausiji khutangna makhatana phongdorakli. Loisilakpa oina mayamda yamna maru oiba paung katang mayamda share tawjige. October ing lising aniga kungi ahanba sayoldagi class hauragani. PSDC Haukhiba tang kungani thoida Private School Development Council Thaubal Manipur gi mifam ama phamduna maru oiba warep kya lokhi. Satliba sahi asigi March tha phawba phi sing sapsana lawba April dagi COVID-19 gi lockdown lauthok tri phawba tangkhai 50% lawba mama mapa singa pau phaunaduna online class section amadi sang naina tawkhiba singini haidi. WHO amasum NDMA na thokpa satna kanglon gi matungina lakliba October English singaniga kungi ahanba sayoldagi class sang naina tawragani hainasu pausi si kutangna makhatana phongdorakli. Pausi loisilakpa oina lupa 5.5 lakh fake currency fare. Silchar police na lupa 5.5 lakh fake currency miyoi anidagi Silchar gi Nagatila area dagi fakhre. Iqbal Hussain amasum S Udin Barbulya Silchar police na pharaba matungda makhataba wang pahanggidamak police custody da thamkre hairi. Assam na fake currency phabagi thaba asi handaki asina ahanba nate. Pakistan amasum Bangladesh tagi tuan ba lambi kayada India da fake currency thajilakpagi phakiba laikre hainasu makhatarakli haina pausi si kutangna makhatana phongdoragli adugu mayam ngasi nungdairam phongbosi phongsingi pausi si matang asai lusinjrege adugu hay yunga tanamu maroiba pausing mayam da update sing shodan tawjrake. Thank you.